ꯃꯌꯥꯝꯗ ꯉꯁꯤꯁꯨ ꯑꯅꯧꯕ ꯁꯛꯐꯝ ꯑꯃ ꯐꯣꯡꯗꯣꯛꯂꯝꯖꯒꯦ꯫ ꯍꯥꯏꯔꯤꯕ ꯁꯛꯐꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯑꯅꯧꯕ ꯁꯛꯐꯝ ꯊꯥꯒꯠꯂꯛꯄ ꯌꯦꯡꯕ ꯐꯪꯅꯕ ꯀꯥꯡꯁꯤꯗꯁꯨ ꯄꯤꯡꯁꯤꯟꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯝꯃꯨ ꯁꯤꯗ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ, ꯃꯗꯨꯗꯤ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯁꯥꯟꯅ ꯑꯃꯈꯛ ꯈꯟꯒꯠꯄꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯔꯤ ꯍꯥꯏ꯫ ꯃꯊꯪꯒꯤ ꯆꯍꯤ ꯏꯪ 2022ꯗ ꯂꯥꯛꯂꯤꯕ ꯏꯪ 2022ꯗ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯃꯁꯥꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅ ꯀꯥꯎꯔꯒ ꯁꯥꯟꯅꯕ ꯃꯁꯥꯟꯅ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ꯫ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ, ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯡꯖꯒꯦ꯫ ꯑꯗꯨ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯁꯤ ꯌꯦꯡꯕꯁꯤꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯃꯈꯥ ꯇꯥꯕ ꯋꯥꯐꯝ ꯈꯔ ꯑꯩ ꯑꯃꯨꯛ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ, ꯑꯩꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯃꯁꯦꯝ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤ ꯑꯩ ꯃꯌꯥꯝꯗ ꯑꯅꯧꯕ ꯁꯛꯐꯝ ꯈꯔ ꯇꯝꯖꯗ꯭ꯔꯦ꯫ ꯑꯗꯣ ꯇꯝꯕꯤꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯉꯔꯥꯡꯂ ꯅꯍꯥꯟꯂ ꯑꯃꯗꯤ ꯇꯝꯕꯅꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯛꯐꯝꯗꯣ ꯑꯩ ꯍꯤꯗꯥꯛ ꯀꯥꯞꯄ ꯆꯠꯄꯅꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯂꯥꯛꯄꯗ ꯂꯥꯏꯅꯥ ꯑꯗꯨꯕꯨ ꯆꯪꯕ ꯉꯝꯗꯅꯕ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯀꯦꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯔꯝꯗ꯭ꯔꯦ, ꯍꯤꯗꯥꯛꯇꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯒ ꯃꯇꯝꯗꯁꯨ ꯂꯣꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯆꯠꯀꯦꯅꯗꯤ ꯈꯟꯖꯕꯅꯤ꯫ ꯆꯠꯀꯦꯅ ꯈꯟꯖꯕꯁꯦ ꯑꯩ ꯉꯔꯥꯡꯁꯦ ꯇꯨꯝꯕ ꯈꯔ ꯊꯦꯡꯈ꯭ꯔꯕ꯫ ꯑꯩ ꯉꯔꯥꯡ ꯇꯨꯝꯃꯤꯗꯣ ꯄꯨꯡ 2 ꯑꯗꯨꯋꯥꯏ ꯇꯥꯔꯝꯃꯅꯤ, ꯍꯧꯒꯠꯄꯅ ꯄꯨꯡ 10 ꯇꯥꯗꯧꯔꯦ꯫ ꯑꯗꯣ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯈꯣꯠꯄ ꯇꯧꯕꯒ ꯀꯔꯥꯡ ꯑꯗꯨꯝ 11, 12 ꯌꯧꯈꯤꯕꯗꯒꯤ ꯑꯗꯨꯕꯨ ꯆꯠꯀꯦꯅꯗꯤ ꯈꯜꯂꯝꯃꯤ꯫ ꯑꯩ ꯏꯅꯥꯎ ꯑꯃ ꯍꯧꯔꯒ ꯆꯠꯀꯦꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯆꯠꯇ꯭ꯔꯦ ꯇꯟꯗꯅ꯫ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯁꯨ ꯁꯨꯝ ꯐꯠꯁꯜꯂꯛꯇꯕꯒ꯫ ꯑꯗꯣ ꯃꯌꯥꯝ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯃꯌꯥꯝ ꯍꯤꯗꯥꯛꯁꯦ ꯀꯥꯞꯊꯣꯛꯄꯤꯌꯨ꯫ ꯑꯩꯁꯨ ꯀꯥꯞꯊꯣꯛꯆꯒꯦ, ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯀꯥꯞꯊꯣꯛꯆꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯥꯞꯄꯤꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯁꯦ ꯁꯛꯐꯝꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯅꯝꯕꯁꯤ ꯀꯌꯥ ꯍꯩꯅꯗꯦ꯫ ꯍꯩꯅꯗꯕꯒꯤ ꯃꯔꯝꯗꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅ ꯅꯝꯃꯛꯄꯅꯤꯅ ꯃꯩꯉꯥꯟ ꯅꯨꯡꯉꯥꯟ ꯑꯗꯒꯤꯗꯤ ꯃꯅꯤꯡꯒꯤ ꯐꯖꯔꯤꯕ ꯈꯣꯠꯆꯔꯤꯕ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯑꯩꯒꯤ ꯁꯛꯐꯝ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗꯅ ꯍꯦꯟꯅ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯊꯣꯛꯄ ꯍꯦꯜꯂꯤ, ꯏꯪꯂꯕꯅꯤꯅ ꯂꯥꯡꯗ꯭ꯔꯕꯅꯤꯅ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯅꯧ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯑꯩ ꯍꯪꯖꯔꯛꯑꯦꯅ ꯈꯜꯂꯤ, ꯍꯪꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯝꯕ ꯃꯇꯝꯗ ꯑꯩ ꯅꯨꯡꯗꯥꯡꯗꯅ ꯅꯝꯖꯒꯦꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯅꯝꯃꯛꯄꯁꯨ ꯌꯥꯎꯒꯅꯤ꯫ ꯑꯗꯒꯤꯗꯤ ꯃꯌꯥꯝꯒꯤ ꯃꯤꯠ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯇꯧꯔꯛꯄꯁꯨ ꯌꯥꯎꯒꯅꯤ꯫ ꯑꯗꯨꯝ ꯑꯇꯣꯞꯄ ꯁꯛꯐꯝ ꯀꯌꯥ ꯑꯃ ꯎꯠꯂꯛꯄꯁꯨ ꯌꯥꯎꯒꯅꯤ꯫ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯩꯇꯩꯂꯣꯟ ꯏꯃꯥꯂꯣꯟꯗ ꯉꯥꯡꯒꯅꯤ, ꯏꯪꯒ꯭ꯔꯥꯖꯤ ꯉꯥꯡꯖꯔꯣꯏ꯫ ꯉꯥꯡꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯃꯌꯥꯝꯅ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯖꯔꯝꯃꯒ ꯑꯩ ꯉꯥꯡꯖꯔꯛꯀꯅꯤ꯫ ꯃꯌꯥꯝ ꯏꯪꯒ꯭ꯔꯥꯖꯤ ꯃꯇꯦꯛ ꯑꯃ ꯌꯥꯎꯖꯔꯛꯑꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯖꯔꯒ ꯑꯩ ꯏꯪꯒ꯭ꯔꯥꯖꯤ ꯍꯥꯞꯄꯛꯀꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝ ꯏꯪꯒ꯭ꯔꯥꯖꯤ ꯈꯔ ꯌꯥꯎꯖꯔꯛꯏ ꯉꯁꯤꯗꯤ ꯍꯥꯏꯔꯒ ꯏꯪꯒ꯭ꯔꯥꯖꯤ ꯍꯥꯞꯄꯛꯀꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯨꯡꯍꯥꯞ ꯍꯥꯞꯄꯛꯑꯣꯏ, ꯏꯪꯒ꯭ꯔꯥꯖꯤ ꯁꯨꯡꯉꯥꯡ ꯉꯥꯡꯉꯛꯑꯣꯏ꯫ ꯑꯗꯨꯒ ꯑꯅꯝꯕ ꯃꯇꯝꯗ ꯑꯩ ꯏꯃꯥꯂꯣꯟꯗ ꯉꯥꯡꯉꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨ
ꯃꯁꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯕꯨ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯅꯥ ꯂꯥꯏꯆꯠꯁꯤꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯅꯕ ꯇꯧꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯃꯥꯛꯁ ꯑꯃ ꯎꯞꯁꯟꯁꯤ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯆꯤꯡꯈꯨꯝ ꯑꯃ ꯎꯞꯁꯟꯁꯤ ꯑꯃꯗꯤ ꯌꯨꯝꯗꯒꯤ ꯍꯦꯛ ꯆꯠꯊꯣꯛꯄꯒ ꯈꯨꯠ ꯍꯥꯝꯅꯕ ꯃꯌꯥꯛ ꯀꯟꯕ ꯍꯤꯗꯥꯛꯇꯨ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ mi amagi marupna khut lapna limlesi pasi ayarga I pasi wakanose pasi lagi mayam aduhu mayamna yari mamai lamesi lara dagi tasana ai sakom sakom anu ama tangap amna ai lamesi ai aduhi ning wakanhi kanose ai lara dagi tana tasana hangmat narangani ta khudini ai ta khudini ai wahang mawhumi thorum ꯇꯧꯖꯒꯦꯅ ꯇꯧꯖꯒꯦꯅ ꯈꯜꯂꯤ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪ ꯍꯪꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯅ ꯍꯪꯖꯔꯤꯕ ꯋꯥꯍꯪꯗꯨꯒꯤꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯥꯎꯈꯨꯝꯁꯨ ꯄꯤꯕꯤꯔꯛꯎ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯄꯥꯎꯗꯝ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯤꯗꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯁꯛꯐꯝ ꯁꯥꯒꯠꯂꯛꯄꯗ ꯌꯦꯡꯕ ꯐꯪꯅꯅꯕ ꯁꯤꯗꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯥꯡꯁꯤꯗꯁꯨ ꯈꯤꯡꯖꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤ ꯇꯨꯡꯗ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯃꯗꯤ ꯀꯥꯟꯅꯩ ꯁꯤꯃꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯕꯁꯤꯗ ꯉꯁꯤꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ